ngasi sareng thongge na tawe sareng lei chatpada nga lei chatpada sareng yaw le rambadagi ado ihar khang je thau sare thau je keno around keno lojare khare yam na dum lojare thau je pawa amadi phada bi da ko sareng je kilo 3 ne ba duna mai lojare ji ihar nan bada ai taste bata option jarage ado ga taste bata hapsal matung dai hajik jira hapsan jare jira spoon ani hape ko aduga methi spoon ama lojare methi je spoon ama hape aduga ai si nakupi ko nakupi na papi lo lojare do nakupi hape Sayang siksi sina maroi gano napapi mara subudo adui do khara masujare adui do hapage si morok se hana tawgadabni ko adui ne khar ta hogdar si jawe na hapna sai de kitang tawjarage do mas lok thokjarage horen kansi kitang noi selaga hapna bagi ko sanam lejare ko sanam je dum khrayam na lojare sanam je do sanam hapdan jarage tilo mapuma ma lojare ko do tilo ma hape Sigi moro nga sai taw jagi bdai na adu lok thok sarage si ore noi san jadini ko adai si se hana ta hoda ba gai na mo na hap pa hapjalaga si lok thok sare nuga sigi sida jira asu buje ko spoon ani hapjan jarage ko aduga phadiyo maru asuba spoon ani maga hape aduga ai si se khara munjale ko kaino di loi mun gare hana ama tai aina kano na kopi hapu base sidi adu tilo si su yarni dana ai hojik sis da nga se hapjan jarage nga se thum kitang to leina ko silere nga se adu hojik nga hapjan jarage Nga hapjan jare do nga se holage chop sana di chalai khan se si mahi phanam thole sareng je ko do mahi je oisalan ri ni ko ma se ado hosi si dai kai hapjan ja doi noi do haijara ge hosi si dai in hari bom ngai ting aga tham jai bo ko ado hari bom so hapjan jara ge hari bom sa so ba ni bu hape ado atai sna ma sam sa so bani ko ado khara adum khara yam na hapjare sareng je manam kan bani na ko adagi si sina aina hing titli do manipur gi adu do tingja bani bo ko hing do ado hing mahi do ting ya do lem pop thok khare hoji ising asam da tor ting mane na aduga si sa ai hoji hapjan jarage sa aduga sing sujare ko sing ama lojare ado sing je sure ado sing je hapjan jarage hoji sing hapum botong dayam kanga mo okhai jage no mai me hi si kang jal handoi ni ko yamna aina gas yam kanna su to de medium da do mai na thong he ko mai me hi je thola ga ke no tong na bagi do thola ga me hi je thola ga yo asal han ge na ko
ꯑꯗꯨꯒꯤꯗꯣ ꯀꯩꯅꯣ ꯇꯧꯔꯦ ꯌꯥꯝꯅ ꯃꯤꯗꯤꯌꯝ ꯍꯤꯠꯇ ꯑꯣꯏꯅ ꯊꯣꯡꯉꯦꯕꯀꯣ ꯑꯗꯣ ꯃꯥꯏ ꯃꯍꯤꯁꯦ ꯐꯅꯥꯝꯗꯤ ꯊꯣꯛꯂꯛꯑꯦ ꯑꯗꯣ ꯃꯥ ꯑꯣꯏꯁꯜꯍꯜꯂꯒ ꯑꯩ ꯃꯊꯪ ꯍꯥꯞꯆꯤꯟꯖꯔꯛꯑꯒꯦ ꯑꯇꯩ ꯑꯇꯩ ꯁꯤ ꯑꯋꯥ ꯐꯗꯤꯒꯣꯝ 3ꯃꯨꯛ ꯑꯩꯅ ꯍꯥꯞꯆꯤꯟꯖꯔꯦꯀꯣ ꯑꯋꯥ ꯐꯗꯤꯒꯣꯝꯁꯦ ꯍꯣꯔꯦꯟ ꯂꯣꯏꯔꯒ ꯁꯤꯁꯦ ꯑꯃꯨꯛ ꯀꯣꯟꯅ ꯍꯥꯞꯅꯕꯒꯤ ꯍꯧꯖꯤꯛ ꯈꯤꯇꯪ ꯍꯥꯞꯆꯤꯟꯖꯔꯦ ꯍꯋꯥꯏ ꯗ꯭ꯔꯥꯛ ꯐ꯭ꯔꯦꯁ ꯑꯣꯏꯕ ꯍꯋꯥꯏ ꯗ꯭ꯔꯥꯛꯇꯨꯅꯤꯀꯣ ꯑꯗꯣ ꯈꯔ ꯂꯧꯖꯔꯦ ꯕꯥꯎꯜ ꯃꯆꯥ ꯑꯃ ꯂꯧꯖꯔꯦ ꯑꯗꯣ ꯁꯤ ꯍꯧꯖꯤꯛ ꯑꯩ ꯍꯥꯞꯆꯤꯟꯖꯔꯒꯦ ꯁꯤꯗ ꯑꯩ ꯑꯂꯨꯒꯨꯝꯕꯗꯤ ꯑꯝꯇ ꯍꯥꯞꯆꯗ꯭ꯔꯦ ꯍꯧꯖꯤꯛ ꯃꯍꯤꯁꯦ ꯊꯣꯛꯄ ꯂꯣꯏꯁꯤꯜꯂꯛꯑꯦ ꯃꯍꯤꯁꯦ ꯌꯥꯔꯅꯤ ꯁꯤ ꯃꯍꯤꯗꯤꯀꯣ ꯑꯗꯨꯅ ꯁꯤꯁꯦ ꯑꯩꯒꯤ ꯃꯆꯨꯅꯦ ꯑꯩꯅ ꯁꯤꯗ ꯀꯩꯅꯣ ꯊꯤꯠꯆꯔꯦ ꯏꯁꯤꯡ ꯑꯁꯥꯕꯗ ꯇꯧꯔꯒ ꯃꯆꯨꯅꯦ ꯃꯣꯔꯣꯛ ꯃꯆꯨ ꯆꯥꯃꯁ 2.5 ꯑꯃ ꯂꯧꯖꯔꯦ ꯑꯗꯒꯤ ꯃꯣꯔꯣꯛ ꯑꯁꯥꯕ ꯆꯥꯃꯁ 2 ꯑꯃ ꯂꯧꯔꯦ ꯁꯥꯗꯕ ꯑꯉꯥꯡꯕꯗꯣ ꯑꯗꯨꯏꯗꯣ ꯀꯥꯁꯃꯤꯔꯤ ꯆꯤꯂꯤꯗꯣ ꯃꯣꯔꯣꯛ ꯆꯥꯃꯁ 2 ꯑꯃ ꯂꯧꯖꯔꯦ ꯑꯗꯨꯒ ꯑꯩꯅ ꯀꯩꯅꯣ ꯈꯔꯁꯨ ꯍꯥꯞꯄꯦ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯃꯆꯜ ꯆꯥꯃꯁ ꯑꯃꯒꯁꯨ ꯍꯥꯞꯄꯦ ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛ ꯁꯤꯁꯤꯗ ꯑꯩ ꯍꯩꯖꯤꯟꯖꯔꯒꯦ ꯑꯗꯨꯒ ꯑꯩ ꯑꯣꯠꯈꯥꯏꯔꯒꯦ ꯍꯧꯖꯤꯛ ꯀꯩꯅꯣ ꯃꯌꯥꯝꯁꯦ ꯑꯗꯨꯅ ꯑꯣꯠꯁꯟꯖꯔꯒꯦ ꯁꯤꯗ ꯁꯤ ꯍꯧꯖꯤꯛ ꯑꯣꯠꯂꯅꯤ ꯐꯖꯅꯀꯣ ꯃꯥꯁꯦ ꯑꯗꯨꯒ ꯃꯆꯨꯁꯤꯗꯤ ꯌꯥꯒꯗꯕ ꯃꯥꯜꯂꯦꯀꯣ ꯍꯧꯖꯤꯛ ꯉꯥ ꯊꯣꯡꯕꯩ ꯃꯆꯨꯁꯦ ꯑꯗꯣ ꯈꯤꯇꯪ ꯑꯣꯏꯁꯜꯂꯀꯥꯟꯗ ꯑꯃꯨꯛ ꯌꯦꯡꯒꯦ ꯈꯤꯇꯪ ꯋꯥꯠꯀꯗ꯭ꯔꯥ ꯈꯣꯠꯀꯗ꯭ꯔꯥꯅ ꯉꯥꯁꯦ ꯌꯥꯝꯕꯅꯤꯅꯀꯣ ꯉꯁꯤꯗꯤ ꯑꯗꯣ ꯁꯤ ꯃꯆꯨꯁꯦ ꯌꯥꯒꯗꯕꯗꯤ ꯃꯥꯜꯂꯦ ꯑꯗꯣ ꯑꯩ ꯍꯣꯔꯦꯟ ꯑꯃꯨꯛ ꯌꯦꯡꯉꯒꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒꯀꯣ ꯀꯩꯅꯣꯁꯦ ꯃꯩꯁꯦ ꯂꯩꯊꯔꯒ ꯊꯝꯒꯦ ꯃꯈꯥꯁꯦ ꯈꯤꯇꯪ ꯅꯞꯁꯜꯂꯛꯑꯦ ꯍꯧꯖꯤꯛ ꯃꯍꯤ ꯈꯔ ꯍꯥꯞꯆꯤꯟꯖꯔꯒꯦꯀꯣ ꯃꯍꯤꯁꯦ ꯀꯪꯁꯤꯟꯈ꯭ꯔꯦ ꯌꯥꯔꯅꯤ ꯑꯗꯨꯅ ꯃꯍꯤ ꯈꯔ ꯍꯥꯞꯆꯤꯜꯂꯦ ꯑꯗꯨꯒ ꯁꯤꯁꯦ ꯍꯧꯖꯤꯛ ꯁꯧꯍꯜꯂꯒꯦ ꯃꯍꯤ ꯍꯥꯞꯆꯤꯜꯂꯦ ꯑꯗꯨꯒ ꯁꯧꯍꯟꯖꯔꯒꯦ ꯍꯧꯖꯤꯛ ꯏꯟꯖꯥꯡꯁꯦ ꯐꯖꯅ ꯑꯣꯏꯁꯜꯂꯦ ꯑꯗꯨꯗ ꯑꯩ ꯑꯋꯥ ꯐꯗꯤꯒꯣꯝꯒ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯑꯈꯥꯏꯕꯒꯁꯦ ꯍꯥꯞꯆꯤꯟꯖꯔꯒꯦ ꯑꯗꯨꯒ ꯉꯁꯥꯏ ꯑꯩꯅ ꯃꯣꯔꯣꯛ ꯇꯥꯎꯔꯒ ꯊꯝꯈꯤꯕꯗꯣ ꯑꯗꯨꯏꯗꯣ ꯈꯤꯇꯪ ꯅꯩꯈꯥꯏꯔꯒ ꯑꯗꯨꯏꯗꯨꯁꯨ ꯍꯥꯞꯆꯤꯟꯖꯔꯦ ꯑꯗꯨꯒ ꯊꯨꯝ ꯉꯁꯥꯏ ꯌꯥꯝ ꯍꯥꯞꯈꯤꯗꯦ ꯑꯗꯨꯅ ꯊꯨꯝ ꯆꯥꯃꯁ 2 ꯑꯃꯒꯁꯨ ꯉꯥꯁꯤꯒꯤ ꯑꯣꯛꯀꯗꯕ ꯆꯥꯡꯗ ꯑꯩ ꯍꯥꯞꯆꯤꯟꯖꯔꯦ ꯑꯗꯨꯒ ꯐꯖꯅ ꯃꯅꯨꯡ ꯆꯪꯅꯕ ꯑꯩ ꯑꯣꯠꯆꯔꯦ ꯑꯗꯣ ꯊꯥꯎ ꯁꯣꯛ ꯇꯧꯅꯕ ꯑꯩ ꯊꯥꯎ ꯊꯥꯡꯒꯠꯆꯔꯦ ꯊꯥꯎꯁꯤꯁꯨ ꯍꯪꯒꯥꯝ ꯊꯥꯎ ꯑꯣꯏꯅ ꯂꯧꯖꯔꯦ ꯑꯗꯨꯒ ꯅꯥꯀꯨꯞꯄꯤꯗꯪ ꯑꯩ ꯁꯣꯏꯔ ꯉꯁꯥꯏ ꯊꯝꯖꯈꯤꯕꯗꯣ ꯑꯗꯨꯏꯗꯣ ꯍꯥꯟꯅ ꯉꯧꯖꯔꯦ ꯑꯗꯨꯒ ꯃꯥꯁꯦ ꯈꯤꯇꯪ ꯀꯥꯇꯛ ꯇꯧꯕꯗꯣ ꯑꯗꯨꯒꯤ ꯆꯥꯡꯗꯨꯕꯨ ꯑꯩꯁꯦ ꯍꯧꯖꯤꯛ ꯉꯧꯗꯣꯏꯅꯦ ꯑꯋꯥ ꯐꯗꯤꯒꯣꯝ ꯈꯤꯇꯪ ꯂꯦꯝꯈꯤꯕꯗꯣ ꯑꯗꯨꯏꯗꯨꯁꯨ ꯍꯥꯞꯆꯤꯟꯖꯔꯦ ꯉꯧꯕꯗ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤꯁꯤꯒ ꯑꯩ ꯐꯖꯅ ꯉꯧꯖꯔꯦ ꯑꯗꯨꯒ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤꯁꯦ ꯃꯨꯟꯗ꯭रिꯐꯥꯎ ꯃꯥꯒꯤ ꯈꯤꯇꯪ ꯀꯥꯇꯛ ꯇꯧꯕꯗꯣ ꯀꯦꯝ ꯀꯦꯝ ꯂꯥꯎꯕꯒꯤ ꯆꯥꯡ ꯂꯥꯛꯄꯗꯣ ꯑꯗꯨꯐꯥꯎ ꯉꯧꯗꯣꯏꯅꯤꯀꯣ ꯑꯗꯨꯒ ꯑꯋꯥ ꯐꯗꯤꯒꯣꯝꯁꯤꯒ ꯑꯅꯤꯁꯦ ꯃꯅꯝ ꯅꯨꯡꯁꯤꯅꯕ ꯍꯥꯞꯆꯔꯦ ꯑꯗꯨꯒ ꯑꯩ ꯁꯤꯒꯤꯁꯤꯗ ꯑꯩ ꯉꯥꯁꯦ ꯀꯤꯂꯣ 3 ꯑꯣꯏꯕꯅꯤꯅ ꯑꯩꯅ ꯕꯦꯁꯣꯟ ꯆꯥꯃꯁ 3 ꯂꯧꯖꯔꯦ ꯑꯗꯨꯒ ꯕꯦꯁꯣꯟ ꯆꯥꯃꯁ 3ꯗꯣ ꯑꯗꯨꯁꯨ ꯊꯥꯎꯁꯤꯗ ꯈꯤꯇꯪ ꯇꯧꯔꯒ ꯑꯩ ꯉꯧꯖꯔꯅꯤꯀꯣ ꯃꯥꯒꯤ ꯀꯩꯅꯣꯁꯤꯗ ꯃꯨꯟꯅꯕ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯕꯦꯁꯣꯟꯒꯤ ꯃꯅꯝꯗꯣ ꯅꯝꯗꯅꯕ ꯑꯗꯣ ꯑꯩ ꯐꯖꯅ ꯉꯧꯔꯅꯤ ꯑꯗꯣ ꯉꯧꯔꯦ ꯍꯧꯖꯤꯛ ꯁꯤ ꯉꯧꯔ ꯃꯇꯨꯡꯗ ꯉꯁꯥꯏꯒꯤꯗꯨꯗ ꯉꯥꯗꯨꯗ ꯑꯩ ꯁꯤꯁꯦ ꯁꯣꯛꯁꯦ ꯍꯥꯞꯆꯤꯟꯖꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯃꯨꯛ ꯉꯥꯁꯦ ꯁꯤ ꯃꯌꯥꯝꯁꯤꯒ ꯇꯧꯔꯒ ꯉꯥꯏꯍꯥꯛꯇꯪ ꯁꯧꯍꯜꯂꯒ ꯊꯝꯖꯔꯅꯤ ꯁꯤ ꯍꯥꯞꯆꯤꯜꯂ ꯃꯇꯨꯡꯗ ꯑꯗꯨꯒ ꯑꯩꯒꯤ ꯉꯥ ꯊꯣꯡꯕꯁꯦ ꯐꯗꯤꯒꯣꯝ ꯍꯥꯞꯄꯒ ꯑꯩ ꯂꯣꯏꯁꯤꯟꯖꯔꯒꯦ ꯍꯧꯖꯤꯛ ꯐꯗꯤꯒꯣꯝ ꯍꯥꯞꯆꯔꯦ ꯑꯗꯨꯒ ꯉꯥꯁꯦ ꯍꯧꯖꯤꯛ ꯐꯖꯅ ꯃꯨꯟꯖꯜꯂꯦ ꯑꯗꯨꯒ ꯃꯥꯒꯤ ꯃꯍꯤꯁꯨ ꯆꯞ ꯆꯥꯔꯦ ꯁꯤꯗ ꯑꯩ ꯉꯥ ꯊꯣꯡꯕꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯍꯧꯖꯤꯛ ꯉꯥ ꯊꯣꯡꯕꯁꯦ ꯂꯧꯊꯣꯛꯆꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯌꯦꯡꯉꯣ ꯑꯩ ꯍꯧꯖꯤꯛ ꯎꯕꯗ ꯌꯥꯝ ꯍꯥꯎꯒꯗꯕꯁꯨ ꯃꯥꯜꯂꯦ ꯑꯗꯨꯒ ꯉꯥꯁꯦ ꯌꯥꯝ ꯐꯖꯅ ꯃꯥꯒꯤ ꯁꯔꯦꯡꯒꯤ ꯀꯩꯅꯣꯗꯣ ꯑꯗꯨꯁꯨ ꯃꯅꯝ ꯑꯗꯒꯤ ꯃꯥꯒꯤ ꯀꯩꯅꯣꯗꯣ ꯌꯥꯝ ꯐꯖꯅ ꯀꯩꯅꯣ ꯇꯧꯔꯦ ꯌꯥꯝ ꯍꯥꯎꯒꯗꯕ ꯃꯥꯜꯂꯦ ꯁꯔꯦꯡ ꯊꯣꯡꯕꯁꯦ ꯉꯁꯤꯗꯤ ꯆꯥꯅꯕ ꯇꯧꯖꯔꯒꯦ ꯑꯗꯨꯒ ꯑꯩꯒꯤ ꯆꯦꯅꯦꯜ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯑꯩꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯒ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯀꯃꯦꯟꯁ ꯑꯦꯟ ꯂꯥꯏꯛꯁꯨ ꯄꯤꯕꯤꯌꯨ ꯑꯗꯨꯒ ꯑꯩꯒꯤ ꯑꯅꯧ ꯑꯅꯧꯕ ꯃꯈꯜ ꯃꯊꯦꯜ ꯑꯗꯨꯝ ꯍꯥꯞꯆꯔꯛꯀꯦ ꯑꯗꯣ ꯃꯌꯥꯝꯅ ꯆꯦꯅꯦꯜꯁꯤꯕꯨ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ